पोचेम जादू तवी सिंगनबदगी अहुम हाटख्री पोचेम जादू तवी है सिंगनबदगी झारखंड की गोदा डिस्ट्रिक्ट ट्राइबल मतई मना मखोगी पिकलीब मचानुपा मखोगी मरी मतासिन हाटख्री है पुलिस फोंदोख्री पुलिस ऑफिसर फोंदोपगी थौदोदु नहन नुमिदांग अथेंबदा गोदा डिस्ट्रिक्ट की देवदानर पुलिस स्टेशन की मनुंगसना लैबा दंगा तोला थोखिबने मखोगी असीब हक्चांगसिंग अदु ngarang पुलिस फंखी गोदा की सब डिविजनल पुलिस ऑफिसर अशोक रविदास PTI की गोदा की दंगा तोला ट्राइबल मतई मनाव मखोगी मसा हलंबगल होइना प्रिलिमिनरी इन्वेस्टिगेशन चथबद मखोय पुछेम जादू तवी है सिंगनबदगी हाटखिबनी हाइबा खंगमने थौदो असिग मरी लैना हौजिक फावबद पुलिस मियो अहुम फारे हैनसु मानो फोंदोखि मखोय हाटपद सिजनखिबा सिंजंग अदुसु फंगले हैन फोंदोक्लदुन महाकना हाइखि हौजु मखातना थिगतपगी थबक चथरी बिहार कापनाबदा STF पर्सनल क्रिमिनल अनिसिरी बिहार की ईस्ट चंपारण डिस्ट्रिक्ट ngarang थोखिबा नुमै कापनाबगी थौदो अमदा स्पेशल टास्क फोर्स STF की पर्सनल अमामसुम क्रिमिनल अनि सिक्रे हैना ऑफिसर्स न फोंदोख्री ऑफिसर्स सिंदुगी मतुगिना नुमै कापनाबगी थौदो दु नहन अंगनबदा ईस्ट चंपारण डिस्ट्रिक्ट की सकिया एरिया थोखिबनी लैखिद्रब STF पर्सनल दुगी ममिंग श्रीराम यादव कौई अमदी क्रिमिनल सिंग अदुना कुंदन ठाकुर अमसु प्रियांशु कुमार कौई हैन फोंदोक्लदुना मखोयना खि ठाकुर आम एक मरी लेनब केस कयामुक वांटेड लाउरिबनी ऑफिसर सिंदुना की ठाकुर अमसु माक लोइनब सिंग लोतुना लैरि हैब पाउ फंगबदगी ngarang anganbada STF अमसु डिस्ट्रिक्ट पुलिस की अपुनब टीम अमा सकिया एरिया संगखि अदुबो पुलिस पर्सनल सिंग अदु उबदगी क्रिमिनल सिंग अदुना नुमै कापसिलकपग लोइना नानथोक्तुना सेनखिना बहोनखि हाइना फोंदोक्लदुना मखोयनाखि नुमै कापसिलकपदुदगी पुलिस पर्सनल सिंगजु हंदुना कापग लोइना नकल अनिगी मरक्ता ngaya कापनखि मखोयनाखि नुमै कापनाबदु श्रीराम यादव सोकपदगी हॉस्पिटल अमद पुखतखि अदुबो मतुंगदा महक लाइकनाब ngamdana sikhi कापनाबदुदा ठाकुर अमसुम कुमार सोखी अमदी मखोयसु हॉस्पिटल पुखलबा मतुंग लाइकनाब ngamdana sikhi हैना ऑफिसर सिंदुना फोंदोखि हैदि मखोयनाखि नुमै कापनाबगी थौदो अदुगी मतुंग अतोपा क्रिमिनल अनि सुपाखि फारबा क्रिमिनल सिंग अदुना उजावाल कुमार तिवारी अमसुम शांत कुमार तिवारी कौई हैनसु मखोयना फोंदोखली इजराइल की एयर स्ट्राइक ईरान की टॉप सिक्योरिटी ऑफिसर अली लारिजानी सिखरी US ना ग्राउंड ट्रूप थाजिलगलबदी अतोपा वियतनाम मयुनगनी ईरान इजराइल की एयर स्ट्राइक ईरान की टॉप सिक्योरिटी ऑफिसर अली लारिजानी हाटख्रे हाइन इजराइल की डिफेंस मिनिस्टर इजराइल फोंदोख्रे डिफेंस मिनिस्टर इजराइल ऑफिस न थोक चिरोल अमदा हौकिबा अहिंग अमगी लंदादा ईरान की टॉप सिक्योरिटी ऑफिसर अली लारिजानी अमसुम बासिस कमांडर गोलाम रेंजा सोलाइमानी मलेम की लेमाइदी की मुथपंगम किपन हैदी इजराइल की मीडिया ने रिपोर्ट तौरखिबदा इजराइल की लंदार सिक्रे हारिबा अली लारिजानी ईरान की सुप्रीम नेशनल सिक्योरिटी काउंसिल की लुसिंग ओइबदा नतना वेस्ट एशिया की लान असिदा अचौबा थौदांग लौरिबा मिसा अमने हाइकि इजराइल की एयर स्ट्राइकना अली लारिजानी हाटख्री हैन फोंदोरकपा लेरगसु ईरान की अथॉरिटी की माइकेदगी करिगुमा अमा थाउजु फावबा फोंदोरकपा लेथ्री इजराइल ना अली लारिजानी हाटख्री हैन फोंदोख्रबा मतुंगदा इरानियन स्टेट मीडिया ना अली लारिजानी की खुटना इबा नोट अमा फोंदोरखि अली लारिजानी की अरोइबा पोस्ट अदु माकी एक्स अकाउंट दा ngarang ayuki pung 8 nifuda thadorखिबनि अली लारिजानी ना खुदना इदुना थदोरखिबा सिरोल अदुना ईरान की नेवी की अरोइबा मथौ मंगम पांगथोकपगी थौरमदा लेबाकी दमा काथोख्रबा सिंगबु इकाई खिमनबु उतुना थदोरखिबनि करिगुम्बा अली लारिजानी सिक्रे हाइबसी तसिंग तसिंग बोइबा तारगदी हौजिक थेंगनरिबा US इजराइल अमसुम ईरान की लान असिदा सुप्रीम लीडर अली खामेनेई हाटख्रबगी मतुंगना सिखिबा ख्वाइदगी सीनियर ओइबा इरानियन ऑफिशियल अली लारिजानी ओइगदोरिबनि अली लारिजानी US अमसुम ईरान अहानबा लंदाबा हौबा नुमित हाटख्रबा हानगी सुप्रीम लीडर अयातोला अली खामेनेईगा ख्वाइदगी नकनबा मियोएम ओइबदा नथना हानगी न्यूक्लियर नेगोशिएटर सुनी अली लारिजानी हाटख्रे हाइन इजराइल न फोंदोक्त्रिंगगी ममांगदा US ना अली लारिजानी याउन ईरान की मकोक थोंबा मिलिटरी अमसुम इंटेलिजेंस ऑफिशियल तरागी मरी मखोंग ताकपा ngambada US डॉलर मिलियन तरा मना पीगन हनेसु लाउथोकपसु लेख्रबनि नकल अमरोमदा US ना ईरान मखोगी
ꯂꯥꯟꯃꯤ ꯊꯥꯖꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯇꯣꯞꯄ ꯚꯤꯌꯦꯠꯅꯥꯝ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯏꯔꯥꯟꯒꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯗꯤꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯏꯗ ꯈꯥꯇꯤꯕꯖꯥꯗꯦꯅ ꯁ꯭ꯀꯥꯏ ꯅ꯭ꯌꯨꯁꯇ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯚꯤꯌꯦꯠꯅꯥꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ ꯑꯃꯗꯤ ꯃꯨꯟꯅ ꯅꯩꯅꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯥꯟꯗ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯚꯤꯌꯦꯠꯅꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯁꯥꯖꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯕꯪꯀꯔ ꯂꯧꯊꯣꯛꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯄꯦꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯑꯔꯣꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯪꯀꯔ ꯑꯃꯁꯨꯡ ꯃꯦꯛꯁꯤꯞ ꯀꯦꯝꯞꯁꯤꯡ ꯁꯥꯖꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯆꯝꯁꯤꯡꯗ ꯆꯥꯎꯅ ꯊ꯭ꯔꯦꯠ ꯄꯤꯔꯦ꯫ ꯁꯤꯅꯥ ꯀꯩꯊꯦꯜ ꯂꯝꯕꯤ ꯐꯥꯎꯔꯒ ꯂꯨꯡꯇꯔ ꯃꯥꯎꯟꯇꯦꯟ ꯔꯦꯟꯖ ꯆꯠꯂꯤꯕ ꯂꯦꯞꯂꯦꯟ ꯇꯤꯡꯄꯤꯕꯨꯡ ꯑꯁꯤꯁꯨ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯂꯩꯁꯤꯜꯂꯤ꯫ ꯇꯤ ꯒꯝꯅꯣꯡ ꯀꯦꯝꯞ ꯑꯃꯁꯨꯡ ꯃꯥꯎꯟꯠ ꯁꯤꯅꯥꯏ ꯀꯦꯝꯞꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯡ 23 ꯁꯨꯞꯅ ꯆꯦꯛ ꯄꯣꯏꯟꯠ ꯍꯥꯡꯗꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯅꯠꯇꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯦꯄꯥꯂꯤ ꯁꯟꯁꯦꯟꯕꯁꯤꯡꯅꯁꯨ ꯕꯪꯀꯔꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯔꯆꯇ ꯏꯁꯣꯔ ꯈꯨꯔꯨꯝꯂꯤꯉꯩꯗ ꯑꯃꯨꯛꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯆꯔꯆꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯂꯣꯠꯇꯨꯅ ꯂꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯔꯚꯤꯂꯦꯟꯁ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯣꯏꯅ ꯇꯧꯕꯗ ꯕꯪꯀꯔ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯕꯪꯀꯔ ꯀꯌꯥ ꯂꯩꯕ ꯊꯦꯡꯅꯩ꯫ ꯕꯪꯀꯔꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯁꯤꯗꯣꯛꯅꯕ ꯍꯥꯏꯖꯔꯕꯁꯨ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯗꯨ ꯋꯥꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯂꯟ ꯊꯨꯝ ꯃꯥꯡꯕ ꯊꯣꯛꯂꯛꯂꯕꯗꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯠ ꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯁꯤꯅꯥ ꯀꯩꯊꯦꯜ ꯇꯥꯡꯈꯨꯜ ꯈꯨꯜꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯃꯤꯇꯔ 500 ꯈꯛ ꯂꯥꯞꯄ ꯂꯣꯡꯇꯔꯁꯤꯡꯒꯤ ꯆꯤꯡꯈꯣꯡꯁꯤꯡꯗ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ KLAꯅ ꯑꯥꯏꯟ ꯀꯥꯏꯅ ꯕꯪꯀꯔꯁꯤꯡ ꯁꯥꯖꯤꯜꯂꯤꯕꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯆꯦꯔꯣꯜ ꯑꯃꯗ ꯏꯪ 2018ꯗ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝꯅ ꯍꯥꯡꯗꯣꯛꯈꯤꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯥꯡꯈꯨꯜ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯀꯦꯗꯔꯁꯤꯡꯗ ꯇꯤ ꯒꯝꯅꯣꯝ ꯀꯦꯝꯞ ꯑꯃꯁꯨꯡ ꯃꯥꯎꯟꯠ ꯁꯤꯅꯥꯏ ꯀꯦꯝꯞꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯣꯏꯅ ꯇꯥꯕꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯤ, ꯁꯥ ꯁꯟꯁꯤꯡ ꯁꯦꯟꯕ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯍꯤꯡꯖꯅꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯄꯟꯕ ꯑꯣꯏꯍꯜꯂꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯇ ꯄꯥꯎ ꯄꯤꯔꯕꯁꯨ ꯕꯪꯀꯔ ꯂꯧꯊꯣꯛꯅꯕꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫